Praise the Lord. Ahan bumagtada sarga malim taibangpan marol ahumbu laishem birakpa kuding makki haurakpa moiriba laishem birakpa mapubu mapal naidana thagatchabaga loinana yengbiriba amasung tabiriba chilinausing iche chalima papungsing marupsing ojasing mayam pumnamakpu dayanan laishramna Prabhu Jesu Christa Kanbiba Mapugi minglenda ikai khomnabu cheri thamoidagi nungsiba phongdoksari loinana yengbiriba dombu Prabhu Jesu Christa Kanbibagi mapuna phattabadagi anayektagi setna khainagadawbadagi manung matam chadana sena bathokkadobu leramba taragasu Prabhu Jesu gi mingna phattaba pomnamak adomdagi thokhiba oisanu amen mayam ngasi aigi thamoida faujarakpa wahi khradang mayam ai phongdoksage aina phongdoksagadawribasi mayam kuki singi marakta mekoigi miyoi kharana mi hatliba mekhoi minungsi yaudriba Jesu Christa gi wahi indriba se Jesu Christa na haiba tawdabagi maram point tara khakse mayam ai phongdok sarake hariba mekhoi asi kuki singasi mayam ai angang oringedagi ai thengnajarakte Manipurda 2023 gi May dagi maite amasung kuki gi marakta lan se hek haurakpadagi aina khangjarakpani mayam kuki singi marakta video urakpa social media da mekhoi nupi singna nupa singna wa ngangbagi video mayam ama urakpa mekhoi gi mihat minei mayam ama urakpadagi aina khangjakhibani aduga mekhoi se hanadagi mekhoi se Christian ni haiduna tajei mayam ko amasung mekhoi Christian haiduna mekhoi tawthurakpa ngangthurakpa wahi wata mekhoi gi mawong matau mekhoi gi mihat minei se dum urakpa matamda aigi thamoida mayam wahang kaya ama hangeba karigidamaktano Christian oiraga Christagi wahi Christagi lambida leitaduna Christana haidaba thabak tawribase haiduna mayam ngasi point tara khak ai mayam da phongdoksage adom na comment tawbiramo mayam ko comment tawbiramo na aina haidok charibasi adom da kari faubi haibado ai adom comment da thambiramo ko mayam ahanba point da first point da kuki singi marakta pumnamakta haijaba nachade mi hatliba minungsi khangdriba hariba mi singdudani ko mekoina Prabhu Jesu Christa gi wahi indabagi maramdi mekoi se ahanba point se nauna poktabagi maramnani mekoi nauna poktriba ko Bible da mayam Holy Bible da koina khangi Nicodemus na Prabhu Jesu da hangi karam tawraga aran khubam phangani Prabhu Jesu Christa na haiki madudi nang amuk nauna po aduga Bible na amuk suhairi kanagumba mana nauna poktragadi mahak na Ishwar gi ningtholebak adu phangba ngamde haibadi Ishwar gi mafamda hanba ngamde mekhoi nauna pokte ekoi gi ipana ekoi gi ipuna Christian oirei haiduna dum oiba nauna poktaba Jesu Christa gi khangkiba wahi Jesu Christa na khangkiba magi Calvary gi cross ki chaina do leitaba mase ahanbada thamjage aduga khwaidagi chawba pomnamaki aina makhada thamjarakadoriba point mapan se asigi haurakpham se ahanbasini mekhoi nauna poktabagi maramnani mathangda aina thamjaningi base ani suba point da Prabhu Jesu Christa se kanano haibase khangdabagi maramnani ani suba point da Prabhu Jesu Christa se kanano haibase khangdaba Prabhu Jesu Christa se pap kokpinabagi damakta Ishwarna magi machanupa thabirakpani Bible na khoida hairi Ishwarna taibang panbabu asumna nungsibire habadi hairiba Ishwar ipa Ishwar mahaki amatta ngaireba machanupa adubu pibire madu mahakpu thajaba mi khudingna mangdaduna lomba naidaba hingba phangnanabani hairiba Prabhu Jesu Christa miyoibagi damakta lakpiba miyoibagi damakta usin oinabagi damakta lakpiba Prabhu Jesu Christa se kanano haibase khangdabagi maramnani Prabhu Jesu na lakhibase Christian singi natte Christian hairibase Prabhu Jesu gi chindagi thoamde magi sebok singi chindagi su Christian dharma chatlu aina hairamde Antiochta Yehudi sing Pharisee singna Jesu Christa bu yadabagi maramna Jesu Christa na Ishwar gi machanupani haigalakpa miracle mayam ama tawrakpa matamda kalak khamanbagi maramna karem kathaina duna thonkhibani adubu Jesu Christa mahakna lakpibase miyoiba pomnamakini amasung mahakna lakpibase miyoiba bu paptagi kanbinaba Ishwar gi manakta hannabagi damakta
ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕꯤꯅꯕ ꯂꯥꯛꯄꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯌꯥꯎꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯗ ꯌꯥꯎꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯀꯔꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯃꯤꯑꯣꯏꯕꯅ ꯈꯨꯠꯅ ꯁꯥꯕ ꯁꯪꯗ ꯂꯩꯇꯦ ꯍꯥꯏ ꯍꯥꯏꯔꯤꯕ ꯏꯄꯥ ꯏꯁꯣꯔꯅ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯅꯈꯣꯏꯁꯦ ꯑꯩꯒꯤ ꯁꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯦꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯂꯥꯟ ꯁꯣꯛꯅꯔꯝꯗꯦ ꯃꯤ ꯍꯥꯠꯄꯗꯤ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯅꯕ ꯇꯧꯔꯝꯗꯦ ꯀꯟꯕꯤꯕ ꯀꯣꯛꯄꯤꯕ ꯑꯅꯥꯕ ꯐꯍꯟꯕ ꯍꯤꯡꯍꯟꯕꯤꯕ ꯃꯥꯒꯤ ꯊꯕꯛꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯡꯗ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯗꯕ ꯉꯥꯛꯇ ꯑꯁꯥꯎꯕ ꯑꯗꯩꯗꯤ ꯂꯃꯟ ꯈꯨꯝꯕ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯑꯉꯥꯡ ꯍꯥꯠꯄ ꯅꯨꯄꯤ ꯍꯥꯠꯄ ꯃꯤꯒꯤ ꯂꯝ ꯇꯥꯟꯕ ꯗ꯭ꯔꯒꯁ ꯊꯥꯕ ꯄꯣꯄꯤ ꯊꯥꯕ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯌꯥꯎꯗꯕꯒꯤ ꯃꯔꯝꯅꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯃꯌꯥꯝ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯈꯣꯏꯁꯦ ꯋꯥꯈꯜ ꯊꯝꯃꯦꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯋꯥꯈꯜ ꯊꯝꯕꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯋꯥꯈꯜ ꯊꯝꯒꯗꯕꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯇꯤꯟ ꯀꯥꯡ ꯑꯃꯁꯨꯡ ꯀꯣꯂꯤꯡꯅ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯍꯨꯔꯥꯟꯕꯅ ꯁꯒꯨꯟ ꯇꯧꯔꯒ ꯍꯨꯕ ꯉꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯟ ꯄꯩꯁꯤꯟꯒꯅꯨ ꯑꯗꯨꯕꯨ ꯇꯤꯟ ꯀꯥꯡ ꯑꯃꯁꯨꯡ ꯀꯣꯂꯤꯡꯅ ꯃꯥꯡꯍꯟꯕ ꯉꯝꯗꯕ ꯍꯨꯔꯥꯟꯕꯅ ꯁꯒꯨꯟ ꯇꯧꯔꯒ ꯍꯨꯕ ꯉꯝꯗꯕ ꯁꯔꯒꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯟ ꯄꯩꯁꯤꯟꯖꯧ ꯃꯔꯝꯗꯤ ꯂꯟ ꯂꯩꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯨ ꯏꯪꯊꯅ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏꯅ ꯂꯝ ꯇꯥꯜꯂꯤꯁꯦ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯊꯔꯣꯅ ꯀꯔꯝꯅ ꯍꯧꯔꯤꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯅ ꯀꯔꯝꯅ ꯍꯤꯡꯉꯤꯕ ꯃꯈꯣꯏꯅ ꯁꯨꯁꯨ ꯁꯨꯗꯦ ꯀꯣꯠꯇꯁꯨ ꯐꯧ ꯄꯩꯁꯤꯟꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯄꯤꯖꯕꯤ ꯍꯥꯏꯔꯤꯕ ꯉꯁꯤꯗꯤ ꯍꯧꯔꯤꯕ ꯑꯗꯨꯕꯨ ꯂꯩꯔꯪꯗ ꯍꯣꯔꯦꯟꯗꯤ ꯂꯩꯔꯪꯗ ꯃꯩꯗ ꯊꯥꯖꯤꯜꯂꯒꯗꯧꯔꯤꯕ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯤꯡꯍꯟꯕ ꯇꯥꯔꯒꯗꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯕꯨ ꯏꯁꯣꯔꯅ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯍꯦ ꯊꯥꯖꯕ ꯋꯥꯠꯄ ꯁꯥ ꯅꯈꯣꯏꯅ ꯅꯤꯖꯕ ꯃꯉꯣꯟꯗ ꯀꯌꯥꯇ ꯍꯦꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯒꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯦꯕ ꯃꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯋꯥꯈꯜ ꯊꯝꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕꯗ ꯂꯝ ꯇꯥꯜꯂꯤꯕ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯊꯤꯔꯤꯕ ꯃꯤ ꯃꯥꯡꯒꯦꯔꯥ ꯃꯤ ꯁꯤꯒꯦꯔꯥ ꯃꯤ ꯍꯥꯠꯇꯣꯛꯀꯦꯔꯥ ꯅꯨꯄꯤ ꯍꯥꯠꯀꯦꯔꯥ ꯑꯉꯥꯡ ꯍꯥꯠꯀꯦꯔꯥ mikoida mari mikoida kaisum khandrise taibang panbada wakhal thambagi maramnani haiduna mayam ai mari suba point ko ai thamjage aduga manga suba point da aina thamjagadori basidine Prabhu Jesu Christa bu nungsidabagi maramnani karigino khangbra mayam aina haijarise Bible na kari hai nekhoina aibu nungsiragadi aigi yathanga o haibane Jesu Christa gi yathang karino Old Testament matamda 10 commandment leibani hariba yathang ado Moses na pairaga yathang ado purakpa matamda magi maithong ado numitigi henang langki yengba ngamki deba hariba wayen yathang ishor na khoida tharakpa wayen neba adubu Prabhu Jesu Christa Kanbiba gi mapuna tebang panbada laaba matamda hariba wayen yathang 10 commandment do yathang ani khakta subchile nahak ki thamoy apumba nahak ki nathawai apumba amasung napukning apumbana Yahova ishor bu nungsigadabani masi ahanba amasung khwaidagi chawba yathangni aduga ani suba dudi asigumani nahakki yumlon nababu nasamakumna nungsigadabani wayen yathangda yawriba amasung watak thokpa misingi wahai adu yathang ani asida suplabani haduna haibibani amen yengbiyoba Jesu Christa gi wahida yumlon nababu nasamakumna nungsigadabani mikoida leibra yumlon nabasing aduni mekoina hatlibasi yumlon nabasing ani mekoina laiminaruba pumnamakta khanari mayam masi karidagino mekoina Jesu Christa bu mekoina Christian haina Jesu gi tungin badubu Christian haina Antioch ta kaukibani dana Jesu Christa yadaba singna Jesu Christian haina kauraga mekoi Jesu bu nungside mekoina Jesu bu nungsiramba taragadi Jesu Christa gi wahai ilamgadabani ko mayam thagachre aduga taruk subada ina haijeningise fattabada singya mikoise fattabada singba asingbada ani lei amana afabada singba amana fattabada singba mikoi fattabada singi karigi fattabada singi masana tauba maral mikoi mingonda thangdei masana tauba maral se mikoi mingonda thangdei mikoi gi maral se mikoi accept taude mingonda thangjalleba adu mase Jesu Christa gi khwaidagi shaubane mayam
maral siganu naikoi da su sibiroi haibane ba adubu maikoi di maral mingonda maral sibane mayam maikoi na mi halasu akoi na hatte aina harakani ba maikoi na popi tarasu akoi na thade harakani ba maikoi na nupi angang halasu maikoi na hatti akoi na natti aina hairise maikoi se phatta bada singmane ba aduga popi tharaga mi sigera migi machado mangera hato kera aikoi hingauraga loire en khalleba aduga Christa gi maming lauraga Christian gi maming lauraga aikoina aikoi Christian ni aikoi sidi India sida Christian sidi aikoi kaino masing lecture gi maramna aikoi da kaino tawre mayam na aikoi da kaino to attack tawre mayam na aikoi da otle kaina hairaga fun lauduna paisa lauduna aikoi adugumba haibadi phattabada singba ko adubu short hazaba macha sidi singani adubu afabada praise the lord maramdi afaba Jesu Christa do thamoida leibagi maramna mase aina taruk subada thamjage aduga taret subada mayam aina phongdok chaningli base mekoi se holy bible na haiba indabagi ne holy bible na haiba indab yengbiu ko mayam Christian namana holy bible se shor na khoi de pirabane ba Christian am khaktana te se miyoi bagi damakta piraba matau karam na koi ishwar gi machanupa machanupi oigani thajubagi mapalna matau karam na hingani matau karam na leigani luhong aba matungda matai manau khaina ba yabra yadabra yade aigi nupi se kanano aigi purebe se kanano Jesu Christa na aigi cha sing se kanano taibang panbada leiriba miyoiba sing se kanano Christa gi mafamda jati bijati khaidokte Jesu Christa maha Kanbiba gi mapuni mayam haiba bible gi wahai se makhoi indeba maramdi makhoi bible se padeba paramgani adubu makhoina bible de ishorna phongdok piba wahai se makhoina thamoi yaudaba aduga paba amasung khangba amasung inba taragadi masi thoklei se thoidabani maramdi khwaidagi hena nungsiba takpiba lairikni nakazai nakal namada khupang tharadi topa khazai nakal nama onsalu haibiba Jesu Christa ni na aibu nungsidaba singi damakta prayer to haibne ba laman khumo haide laman khumba aigini ishorna haibiba nekhoi jikna ban lamagadi pijau khawrangagadi pitau haiba mado mekhoina tawraktabagi maramdi mekhoi holy bible na haibasu mekhoi indeba mathang da mayam nipan suba point da ina thamjaningi se kuki singna Jesu Christa gi wahai indaba mekhoina mi hatpagi maram se mekhoi gi punsi se Jesu Christa da sinadaba kathokdaba karigi damakto na mayam ina haijari se bible na khoi da kari hai Jesu Christa thajuba taragadi khoi se Christa na mamal piduna leikrabane Jesu Christa na Kalbari gi cross ta khangbi kiba magi balidana duna magi makhutta makhong da yopi thakiba makok ta tingkhangak ta upkiba magi sadong matum matum lauthokhan kiba haiba adudagi tarak pa ikheng aduna khoi se leikrabane khoi se khoi gi oidre khoi se Christa gi oire hai mem bible na ado khoi se Christa gi oire haiduna aigi punsi kathokjaba ipada sinajaba Jesu Christa da fully surrender tawjaba mathau taiba mekhoi tawdabagi maramnani haiduna ai nipan suba point da mayam ai thamsake aduga mapan suba point di napal tawbo mekhoi napal tawe khoi da nongmai yamna lei khoi da keno da khoi tawba ngami khoi mi hatpa ngami napal khoi na nongondagi hena kalli napal se khwaidagi ishorna yadaba singi marakta napal se amane napal leiba mahak ado ishorna kaidongoi da mahak chawkhatalba ngamoi mahak chawkhatloi mahak noma nomagi handarakani maiteron gi praman da waton na wanga kwak na phamdei haibado ishorna wahai de su leiba napal se ishorna yadeba maramdi khoi na ngasi Jesu Christa thajaba singna khoi di ishor gi manakta hangani harise miyoibana fabagi maramna natteba bible na hai mi pumnamak pap cheli amasung ishor gi matik mangal dagi sothei Christa Jesu da leiba handok piba dugi mapal na ishor gi thaujal na mekhoi bu lemna chumhan bi haiduna hai mekhoi da napal tawbagi maramna mekhoi na tawriba maral sing mekhoi yade mekhoi na maral tawraga su mekhoi da khoi lan khre haiduna ishor da haide church manung da nongmai paina sangiba mi hatlaga hallelujah haina lauriba amasung khoi gi lamni haina mi gi jumga rum mi gi mafam da cross jungshali do madu napal dagini thakachari mayam aduga aroibada aina phongdok chaningi se mayam ishor da taibang malem sembirak pa Mapu da Jesu Christa da
Yahoba ipa ishorda akiba leitaba. Ishorda akiba leitaba. Ngasi nekoina hulba maru ado nekoina lokani. Aina ngasi kana aina afaba tawre aina fangani aina fataba tawre aina fangani aina ngasi Jesu Christa thajaba mi amana migi mamittagi mapi tahanba yade. Mapi tekthok pirami aba Jesu Christa na. Oktabi nupi ama nupa lanaringayda pharakpa. Mayamna Jesu Christa gi manakta puraga lae amasung hai mausina di asiguma nupi ama pharakpa matamda nungna tharaga hatlo aina hai adubu Jesu nangna di kari hairi Jesu Christa na makutna leibakta sumai khole aduga hai nekhoigi naraktagi pap amata yawda mamahakna nupi asida nungna thasanu aina hairakpa matamda mi punamak pap chili amasung tawhoidaba tawi pap ki thabak machin thiba namja namthek tawba akampet ngangba migi maramingonda maral siba mi hatpa fataba se pap tawi ena khangbagi maramna nung thadaramaga chatkeba nupido shirani haina kina leramba nupido Jesu Christa na nupido bu kanbi ki amasung haiba kanamna nangbu naral sidrabra aina su shiraroi chalo amukhana pap tawrgano. Praise the Lord. Jesu Christa thazaba magi thabakti kanbiba kokpiba loinabiba nungsibiba awana tarakpa matamda mateng pangbiba migi yaifanabagidamagta khanba kanagumba magidamagta prayer tawba oigadabani adubu maikhoina tawreiba mawng matawse karidagino mayam point 10 subase maikhoina ishorbu kidabagineba lambi ani lei Christian oire haiduna wailaroi dawunate Christian singdagi hana wayenba hawgani aina hairiba singase Bible dagi loina fudokchabani paraga yengo Bible se paraga yengo aduga New Testament Jesu Christa na lakpiraba matungda maichau singna prophet singna Jesu Christa do uninglami adubu uba fangkide taninglami mahaki wahi taba fangkide adubu ngasi taridana New Testament da paraga yengo Old Testament matamda ngainirami Masaya do hairiba Masaya do lakrabani maduna nekhoina mamittagi mapita haliba angang ani pikra picture kraba chahi manga aduga tha manga ta phajariba angang ani do bom kapsalaga hatokhibadugi nekhoi da cherak ishorna piro ya khanbra haiba laikhidraba angang ani do adugi su Jesu Christa na shikhibani haiba nekhoi khangbra Jesu Christa dharma sandokpa lakpa nate pap kukpiba lakpani nekhoi Christian oirambro matam amada oiramdedana adubu nekhoi ngasidi Christian ni haina leirineba adugumna aisu Christian oiramde pastor phawda phurami migi laini ena khangdabagi maramna adubu ipa ishor ibu ngakpi waina haijaba matamdagi ipa ishor na kanbirakibani aduga mangda thokpirakpa ai chanupa nangi hanagi anaba fahanbire haiduna aigi nupi angang sing kanbibani ai khaktanate world yengbu testimony sing aduga New Testament ge ayamba lairik iramba apostle Paul mana kari torami Christian sing tangkhairamani Christian sing hatomba hariba apostle Paul do Damascus lambida Jesu Christa tholaktuna nangna karigidamakta aibu ot nairibano tingkhangdana khongna kawbana hak awabanida apostle Paul na haiba nahak kanano Jesu Christa na aidi nahak na ot lairiba Nazareth ki Jesu ni numitudagi apostle Paul na khangreba o Jesu Christa nahak kanano haiduna adudagi akiba mangkiduna Jesu Christa gi afaba wapau sandokna bagidamakta apostle Paul na magi leijaba thadokibani amasung Holy Bible New Testament gi ayamba lairik apostle Paul na ikibani maramaduna ngasi Christian oide ngasi Jesu Christa thajade haiduna tarai na khanba yaba nate haiba misak ado ishorna sokpirakpa matamda athauba thagoloi oirakhiba yai kana sunatraba matik chadraba ina ngasi ishorgi wapau haidokjari ishorgi thagol tawjari aina adubu asigumna aina tawjari base karigino aina ishorgi thagol tawri base mayam aina ishorgi thagol tawri base karigino ai kanaba phangbagira taibang panbada no phangsu phangde kari kanana pirak toino kanaba kanagumba mathaklomdagi paisa thadarakpa nate bengonda paisa su phangde engonda kari su phangde adubu thawai gi panthung phange hallelujah thawai gi panthung Jesu Christa na hingatlaga haibibo haise karino khangbra taibang pan punamakta chatuna taibang mi pumnamakta afaba pau sandu thajraba amasung baptize toba mahak pukan bigani thajadaba adubu aranba tahangani khudam sing asi thajaba mi singa loina gani maikoina aigi mingda bhut sing tanthokani maikoina anuba lon sing ngangani maikoina lin sing paikatkani maikoina hu thaklabasu maduna maikoibu karisu amangba thokaloi maikoina anaba singi mathakta khut thambada fagani hai afaba wapau sandokpa sing adugi makhong ado kaya thaning thijariba haiduna haibiribani maramaduna
ipa ishorna tawbikibado khangdaba mayam ama leiri haiduna phongdokjabani aduga dharma punamak pu respect tawgadabani dharma punamak fabani dharma na mi hatlu haide dharma na mi kallu haibani achumba dubu dharma haina kawe thagachari mayam chilnaw che chil ima pabung sing ai dukan mamang da phamjaramani yamsu sai ngasi yamsu olangi ko adubu maikhoi gi mawong se urakpa matamda aingonda phaujarakpaduni aina semjariba video sida wapao sida domda kari lei adomda comment tawbiramo aduga share tawbiu ko mayam aroibada ai makok teina ai aina ijariba point sing ase ai haidok serage ahan bada kuki singna Christian ni aina hairaga Jesu Christa gi wahai indaba mekoina mi hatpa minungsi yaudabagi ahan ba maram nauna poktaba ani subada Jesu Christa kanano khangdaba ahum subada Jesu Christa nungda yaudaba mari subada taibang panbada wakhal thamba manga subada Jesu Christa bu nungsidaba taruk subada phattabada singba taret subada holy bible na haibe indaba nipan subada Jesu Christa da punsi kathoktaba mapan subada napal tauba aduga tara subada ishor da akiba leitaba haiba pumnamakse karidagi no nauna poktabadagine aroibada wai nabagi damakta taibang panbagi aroiba matamda lakpiga dawribado Jesu Christa ni yaudagi hameng khaidokpagum dharma chenba pap chenba khaidokani mahakna lakadobagi khudam khara lebak amagi mathakta landarakpa yuar toina harakpa laina laichat khangdaba lakpa nungsiba handarakpa mahak lakpagi matam naksilakle nawekpa haukhre haibado khango maramaduna ngasi aina semjariba wapawasi karigumba kuki sing amasung mihatpa singna tabiba taragadi pukning hongo nekhoi kapchau ishorda nekhoi gi naral haidokchau angang ani khak handak hatkiba mama do aduna magi leiramgadaba punsido mana lelamgadaba punsido adu khanjaba matamda khoidi kappe pubangam de thamoise Jesu Christa na mabu su kanbigani kanbiba su oisanu thagachari pa nachadi mapung fade prabhu adubu ipa mapung fada ba ina pastor ma phuram ba ina aigi rali yazaduna ipa aibu hathok piganu aibu nungsibiu haijaba matamda ipa na aibu hathok pide adubu ipa ngasi ipagi wapaw mayam ama sanduna nungsiba Jesu Christa lakadawre haina haidokadaba matam masida ipa na haidaba hatokpa angang hatokpa nupi hatokpa dawduna lairiba sa ipa hayek pambi gi pandam do ningsingai ipa na aram khaurang ko matamda hayek pambi da laktuna hayek hayek ki uhai chage tawba matamda manang ta horama matamda ipa na hojik tagi hauna nang kangbo oisanu hai ki bado ipa ningsingai prabhu mai khoi gi marakta pukning hongba singbu kanbiu aduga iramda Manipur da ipa setna khaina kraba singbu ipana sarga lebak ta thambiu aduga lehoriba mama mapa magi machil manau singbu ipana ingthana thambiu phattabagi pangal na mekhoida changba ngamanbigano ipa isyo yengbiriba khudingmak pusokpiu pukning hongjaba singbu kanbirage haiduna leiba ipa ishor ni aduga mana tawkiba thabakki matungina maral siba ngamba maral sigadoba wayengadoba ipa ishor ni mi kanasu dharma chen manate aduba masagi maral yajaba prabhu Jesu na loibi kiba kalvari gi cross ta tawbi kiba do mioiba pumnamakini haiduna thazaba mahak ado amasung ipagi wahi injaba mahak pu kanbigani thawjal na thazubagi mapala ne khoibu kanbire masine koidagi natte ishor gi khudol ni thagachari pa iramda Manipur da ingthaba lakbo oisanu koipa phattabana phana kanduna su ipadagi di hende mebigi damakta shiduna hingat khiba ngasi su loinariba Emmanuel lakpiga dawriba prabhu Jesu gi mingda sana prathana tawsare amen.